Imes PAODAM ming tabiri basang bu yimnam Anuradha Devi nei kuno na khram sare. Housing maro iba PAODA Bharat Joro Nyay Yatra Khongsata Sijna Gadaba sticker ngasi launch tawkre. Mr. Manipur overall championship tarakraba Kaksang district bodybuilder sangbo taramna okre. Ima tarani thoi de panba FIR khudakta handoka dabane haiduna lok kyana phongdorakle. Loinana lebak sidang ngasi anoba COVID-19 case satrika yang khai thengnakre. House Popsan episode. Thasigi tang taramari dage hauduna Mars ki tangkun phawwa Impal dage Mumbai tamna punna kilometer lesing taru chatrete sangba state taramangage district chamaka taraf hauduna chakadaba Bharat Joro Nyay Yatra ki khongsata sisna kadaba gari singi sticker ngasi BT road leba Congress Bhavan da MP Seshige President Kaisham Megha Chandra CLP leader Okram Ibobi Amadi Madhipur State Inchas Guri Sodankar Yauna Congress ke Masangna ba MLA Amadi Thongwe Singal Loinana launch tawkre. Sticker launch tawbage thorampa aduga mari lainana CLP leader Okram Ibobi na hai Impal dege hauduna Mumbai phawwa chakadariba Bharat Joro Nyay Yatra asige maru eba pandam de India da leriba mepung khudimake phangphang topa right phanganba India da maru ena Manipur da law and order Kadaida lay Kadaida justice lay democracy ge marabangna Kadaida aikhui achumba wayal pami haiba pandam asida mipung khudimakta khanganba mathok tai Rahul Gandhi na mamanda Manipur da laglamba ki pandam de by road chatna Manipur ge miyam ge puning da leriba apamba sing khangtuktuna miyam ge awabada mating pangge khanduna lakhibane Thanipan mapung phazlaklaba irang asana maramoiduna micham miyam awaba kya khangliba asi India lengana ngasi phawa wadoshinda ama puraknaba honadriba asi Manipur asi India ki saruk ama natrabra hainaso CLP leader ibobina phongdokhe Justice Tawdre Justice Pami Hainer Rahulji Lakpigadori Bani aduna Shri Rahulji na aduga Congress ki working committee na top decision making body na Manipur dagi hana hawban khanwi bisi akhoi Manipur gi di pai dagi hena layak phabani aduna Manipur da leiba asumba pamba praja section khudinguna tang 13 dagi hawgadoriba Bharat Joro Nyay Yatra se masi mapung phanaba mayam cooperation PBU haina koi party ki taraf tagi appeal tawjari Kaksang District Police na District Asida Law and Order gi phibam fagalakna ba pakhalakpa thabake manang channa ngasi ayok Serok Bazar amadi Serok Mamang Laikai gi area sangda thiba humbagi thabak chathakrai thiba humbagi thabak adu District Asige SPTS Brikamsit amadi additional SP Operation Binoy Chongtham gi miyang makhada Kaksang Commando amasung Sugnu Police Station gi apunba timpa amana chathakibini Nupi Police Yana Ayuki Pung Taritake Nipan Makai Fauba, Jatakiba Thibo Humba Aduda, Serok Bazar Amadi Serok Mamang Laikai Yum Kuntra Mangada, Changduna, Thibo Humbage Tabak Jatake. Nasiki Thibo Humba Aduda, Toidokpa Mipa Mipunde, Amata Yauki de Haidi. All Manipur Bodybuilders Association da Ambana Sinduna Hokiba Chahi Lisangani Kulumdoki December ge Tang Mapan Amasong Tarada Numit Nini Jupna Zenenski Mipun Sangda Pangtokiba Humpumatoi Suba Mr. Manipur overall champion Ta Kraba Kaksang District ke bodybuilder Maibam Robert Yauna Kaksang District ke Mana Pangla Kraba bodybuilder Sangbo Harakte Amna Okre Kaksang District Bodybuilders Association Kaksang KDBBN na Sintunangasi Kamanipu College Kaksangi multipurpose holder pangthokiba bodybuilder singbo opagi tharam aduda KSIS Gunadar President KDBBN Naurem Nopu Proprietor Bobonda Brixpil Amasung KDBBA gi donor and Sanatomba Vice President Amasung donor KDBBA Amadi SIS Santa Sarma donor KDBBN na tharoma posing oina sarugyake Ngasi Okiba Manapangla Kraba bodybuilder Sinka Adudi Maibam Robert Mr. Manipur overall champion Toksom Rishika second place women physique Kumuksam Patho
third place junior 70 kg amasung Naurem Gayatri 5th place women physics ni ngasi okraba body builders inc aduda KDBBA ge maike dege lengyan phi memento amasung shell ge manasing piduna puning thawake ngasi ge thaurange manung channa Manipur ge ahanba Mr India ta khriba laikhidraba Mr India maipaka amasung Manipur ge thokleba kangloke irang asida Manipur ge ngamkhai kaiba yaroi haina ngamkhai ngangnaba honabada thawai ka khraba thobusing maphamda minute ani 2 minute leptuna ikai khumnaba so utke Kaksing High School 1979 metric based na Punsalaga Semba Youths and Students Development Organization da YSDO Kaksing na Kaksing area da laiba rally camp singda laiba singda selgi mateng pangkre YSDO Kaksing ge nipu humdoi sumbu ba fellow meet ka marilaina na Idore Stadium ba Kaksing ge rally camp da angang yauna mioi chamaga maripu Kaksing Wairi Kongoi Community Hall rally camp da laiba mioi humpu Yumbi Macha High School na Kaksing ge rally camp da laiba mioi nipu punna mioi chaniga maripu romda lepa chani aduga Kamanipur College Kaksing da laiba handakda operation tawrubi nupi macha amaga all as home Kaksing ge rally camp da laibi angang unagadaribi miron bi amagada lupa leshing ani ge mateng pangki YSDO Kaksing President Khetri Bayom Dharmadas na Pongdarakpada Kaksing High School 1979 metric base Kangpuna Pusin Laga Semba Youth and Students Development Organization da YSDO Kaksing na Mairoi Shingda Manapiba Amadi Atay Hiram Kyada Mating Pangbagi Tabak Asi Chahi Kudingi Pangtutuna Lakpani Adubu Say Asigi Oinadi Organization da Asigi members na angam Bapisha Karakara Kainaraga Kaksing area da laiba rally camp da laiba singda selgi mateng khara ase pangmani loinana Manipur da yamna tuna santi hanzalaktuna rally camp singda lairiba sing masa ge memda hanjanba ngamhan bitaba isho da thongni jari haike 1979 da metric thagiba Kaksing High School da tamopa 1979 metric base ni kilo marup singni asi je koi kilometer pun loilak suba kilometer ngasi pangthokpani masi pangthokpa sida koina Manipur gi hoji gi ethnic violence asida daiba soktuna daiba Kaksing daiba relief camp sing asida koina asha contribution khara khainer ga mating khara tawsi haduna koi ngasi lakpani Indian Red Cross Society IRCS Manipur State Branch na Manipur da tholiba iranga sida Kaksing District Sugunu Kendrage Manung Chanba Nungo Amadi Charenda Laiba Rally Camp Singda Changjapam Lauriba Inmay Singda Blanket Hygiene Kit Sing Amadi Delhi da Laiba Mitsna Kawa Organization da Amagi Maike Dege Pirakpa Set Chanaba Piron Sing Ngase Konya Chatuna Yan Thokrai Rally Material Singh Yanthopage Tharamda IRCS Manipur State Branch ke Chairman Narendra Ningomba Vice Chairman Dr. Laistra Manglem Secretary Athopam Nabachandra Treasury Nauroibam Premzit Amadi at a live member Singh so Sarugyaduna Blanket Hygiene Kit Amadi says Sanaba Piron Singh Konya Satuna Yanthoke Alumni DM College of Science Class 12 1996 amadi 1999 TDC batch na sinduna ngase Kangloki Irangda awapataraba singda mateng panglapaki makha satarpa oina ngase so Ithai Kuno Government High School da hangba rally camp da leidiba in mesingda lemna line bege camp ama pangthopagaloida relief material care so mateng pikre Lemna laing bagi camp aduda pediatric medicine eyes ge doctor manga yauna pangthoge ba health camp aduda mid ge anabasing so check to khiba kaloina darkar taba anukshik so lemna pekhi amadi rally camp aduge angang sing so blood group khangnaba te so pangthoke ba kaloina tongan ba layang kya so satake amadi layang ba lakhiba singda so mathau taba hidalang thak so lemna pekhi Rally camp aduda laiba diabetes ke patients da so hidar lang thak kya pekhe bagaloina na rally camp aduda laiba
macha apikpa chenbi nupi singdasu mathuk taba polam singsu khusanaba kaloinana rally camp aduge angang singda boy column ne chingba kyasu yanthoke alumni aduge active member amaso OEDB Department of Medicine Zanimski DM Hematology Medicine in charge Dr. Irom Anil Singhana haikibada ngasige health camp asiga punna kumbi Michael Asida Homlok Suba oina pangthokre rally camp asida ladiba in medicine asina tengnariba awaba kudung sadaba asida dam college da tamlakpa mairoi ama oina aikoi punna punsina duna manipur da tengnariba awaba sengka amadi maru oina rally camp da ladiba sing asige damakta mateng ase pangjabani haike Atay health camp tudi akoy gi se matam gi arapa to bani sidi taseng na moi di yumlei kay dai se kutong kitang chadra bani na yam inglaba matam sida inglaba matam di na bagi changsu mo hele aduna khara makhai de su moi gi anaba se mateng pangnaba koina kona zabani ngasi yengo matam da akoy gi hana gi masa gi anaba leiba patient mayam am yawe adubu ayamba anaba di akoy gi lok lai hau to busina khwai common oi Rally camp asida ladiba in mesing the Malta health checkup yauna mataba polam sing mateng pangbira pagedaba thagapa phongdok sari hana rally camp adubasani riba karamba gyanishona phongdorakhi Yaripok Tambalno Saita Marop Kam Library Yaripok Linkat ke bagi chay kuntra mathoi subagi mapokuman palan thoram ngasi Yaripok Bamolaikai dalaiba Sahitege Lupa asige sanglena pangthokre saitige lamda katpa ningsing mana lanthokpa kaloinana lyrics phongkre ngasige mapokumonge tharampa aduda chorus repertory theater manipur ge chairman Dr. Ratan Thiamna athoiba mitung Yaripok Thambalno Saita Barokamba library ke president Ibotombi Khumanjana Thorammapu aduga Manipur Literary Society ke president Nomai Temba Kirankumana Akanaba mitunglen oina sarugya ke Tharonge saruka ma oina ngasige saruk yarkeba singna mamang chahigi December ke tang marida house Manipur da tholibe irang asege damakta Tengnopan district ke Leithok village da thawai katkraba singe maphamda minute ani tumina leptana awaba phongdo pagaloina makoi ki thawaina mapugi lekonda ingne chikna leirona bathoni zakhe ningsing manage mithoi Mingtol oidiba Laikrabi Maibam Manipuri gi photo dasu ngasigi athoiba mitung lensing na luching dona leishu katna ikai khumna bo otke Maibam Guru Tomba Singh Kanglai Masek Mangan Charitable Trust Kaisam Thongka Maningi Irompukri Mapal Impal West ki annual culture meet ngasi Thabal district ke Manung Channa Leba Salungpam Mamang Lekai Bamon Mandap Tapang Thokre Tharomaduda Art and Culture ke Padmasri Award Hanjabam Radhe Sarmi Gyanik Sastra Award Ningthozam Bor Singh Amadi social worker Maibam Bogendrona Athoiba Mitung Singh Oina Saruyaki Tharongi Sarukamba Oina Oza Kiana Kunung Isai Kongzom Barba Moirang Kairi Kanglairon Nachingba Saisatuna Utpagaloinana Salungpam Mayai Leka de Guru Mayum Nimai Sarma Madi Guru Mayum Po Ombi Aruni Debi Anigi Tehi Mapandang Ngaribe Pigliba Machanupa Guru Mayum Bidananda Sarmana Ramangi Warishuliki Miamna Lekidraba Maibang Guru Tomasingage Poto da Sulaikatuna Ikaikumnaki Yamna Singtaningai Oiba Kongtangka Amada Manipur Chief Minister and Birena Ngarang Numidang Mahaka Pam Manariba Yumthang Nariba State Assam Chief Minister Himanta Biswa Sarmaga Guwahati da Unakre The Minister and Biren Singana Mahake Facebook page ta Tagalapa Waral Amada Luchingba Aniki Marakta Unaduna Awang Nongpok Lamdam Singe Chawkhanaba Amadi Security Ge Pibambasage Matangda Wakanake Masagaloinana Asamda Kundadiba Manipuri Miyoi Kanglup Singge Chawkhat Thorang Paikhanabagi Matangda So Wakanake
Panbayai Madudi, Mamang Sahiki Disambage Tang Taratareta Asamge, Kasa District Manungchana Leba, Dutpatil, the Pangto Kiba, Manipuri Unity Convention, the Sarugia Kiba, Chief Minister and the Parent Singana, Taramba Aduda, Mahaka Pamanariba Asamge, Chief Minister Himanta Biswa Sarmaga, Atubada Unaduna Asamda Kundariba, Manipuri Singe, Sakatarang Singe, Matangda Unaduna, Nakalanina, Honaragane Haina, Tazaba people like Krabani. Santa Kaidemne Iba Bandi Halakpa Haine Mingtonba Laidika Amangasi Physical Education and Sport Sciences Manipur University Kansiboda Honabi Matung in a Pongkray. Laida Pombaki Tarampa Aduda Wankaya Sample Constituency MLA Thangam Arun Kumar Manipur University gave retired professor Huidem Bihari radio playwright Manang Tempi Inau Amade playwright K Raghumanina president member Oina Saruga K Taramaduga Marilainana Aiba Santa Kaidemna Pongdorakpada Angang Oiringaidege Hauduna Karigumba Kara Iningbake Wakalont Faurake Tamoida Leba Aningba Apamba Kara Pongdokduna Miamda Paudambake Apambake Laki Maptana Purakpa Kudong Chadabakara Labadage Matapusana Pongdopa Ngam Kidrabasu Ngasidi Miam the Pongdopa Ngamliba Asimak Yamna Nungai Hainesu Pongdoke. Kaidem Toiba Amasongi eminent writer Mutua Tombana Atoiba Mitungland Oina Sarubiaki. Tarambaduda Urban Cooperative Bank former chairman Dr. T.S. Dilakumana High Kalakar Ama Oina Tolapatarabati Saklebi Isai Edobo Pasade Haina Isha Isada Igo Yautana Taxikasi Tamalonga Rainana Saishak Jaipam Singda Miambo Ikai Kunana Takadabani Saisakpa Singna ay Mangade Haiduna Chalabadi Ipa Ipur Singna Haibiramba Iyai Takta Tauba Kongol Gubna Mankigane Haiba Wai Ase Madam Labor Kibita Kangna Chapi Haiki WAM production ge Homlak Suba Oina Unabana Kainaba Haiba Mingtonba Nomaitemb Norent Waikompa Amucho Amasong NG Bizoya Kaisamna Iba Okrambak Jetrendana direction Piba Laisramp Gunan Joina music composer Oiba Nixon Maitena Saisapa music video album pa ama Gambir Singa shopping market Laiba radio Nongin ge Opesta Apunba corridor ge Malem ge Lubnesinduna Honabi Matung in a Pongkray. Isai Pombagi Tarampa Aduda Urban Cooperative Bank former chairman Dr. T.S. Dilakuma Public Work Department ge retired chief engineer Nomaitem Norent Amiki president Kaidem Toiba Amasong eminent writer Mijua Tombana Atoiba Mitunglen Oina Sarugaki. Towning Bataubayai, Hainingba, Haibayai, Pampamba Toktabada, writer Mayamba Amakuki, elegant immigrant Singduna. Pangzilabanina, Hauzakti, Makoi. Haiba Yai Hena Matong Marampa Kangdaba Organization Kotuna State Police Force Ke Nomai Apaba Pahen Bigano Haiba Sida Adum Kange Makogi Mentality Sarkar Asi Makoina Pairaga Manipur Se Tugai Ke Haiba Sidi Aduna Makoida Yade Haiba Ama Kangaloba Matautai Haiki Wapamasi Yamlaba Miamna Pangai Yangdong Community Hall da Maheso Tonazam Tona Hapagi Tauramda Maheshona Pongdo Kibane Pangai Yodringaida Kurai Putiba Amade Kurai Lamlong Nandai Bamba Amade Salantong Kurai Nomaitem Laikai Kurai Haikru Makong Kurai Komidok Muslimgi Maite Pankali Ichini Inau Singna Hautalgi Ima Ibel Singna Lambida Maheshorbo Taramna Okay Highway 2 Matam Thunge
ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯣꯏ ꯋꯥꯍꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯑꯉꯥꯎ ꯑꯐꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯇꯥꯔꯦ ꯀꯣꯇꯨ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯉꯤꯀꯣ ꯀꯣꯇꯨꯗꯨꯅ ꯀꯩ ꯍꯥꯏꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯄꯥꯕꯤꯔꯝꯒꯅꯤ ꯏꯁꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁꯇ ꯅꯣꯡꯃꯩ ꯑꯐꯕ ꯄꯤꯕꯤꯒꯅꯨꯅꯤ ꯃꯣꯏ ꯉꯥꯎꯔꯦ ꯆꯣꯏꯔꯣꯜ ꯂꯣꯜꯂꯦ ꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯣꯏ ꯀꯔꯤ ꯉꯥꯡꯗꯣ ꯐꯪꯗꯤ ꯐꯪꯉꯔꯣꯏꯗ ꯃꯣꯏ ꯄꯥꯟꯗꯝꯗꯣ ꯀꯔꯤꯝ ꯐꯪꯉꯔꯣꯏꯗꯕꯅꯤꯅ ꯃꯣꯏꯁꯦ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯣꯏ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯌꯥꯏ ꯑꯗꯨ ꯀꯩꯒꯤꯅꯣ ꯉꯥꯡꯉꯤꯗꯨꯁꯨ ꯌꯥꯏꯌꯦ ꯁꯨꯝ ꯇꯧꯕꯤꯔꯤ ꯅꯠꯇ꯭ꯔꯣ aduna makoide yade na khlan mathon tai hojikti Manipur site ke lamda maming laidaba aiba ama oirambagi mathakta mayang impal rapati gi unenge president Thonghausam khambana tha sigi tang mari dai khangudana laikhidabada awaba phongtobagi mifamba amanga se mayang impal da laiba union asige sanglena pangthokre union asige secretary chongtham Chamsana Luchingduna Pangtokiba Thorampa Aduda Laikidabagi Mafamda minute ani tumina leptuna awapa phongdoke Luinana Secretary Chongtham Samchana Laikidaba Kamba Asi Manipur Site Bo Awangba Thakta Bukhanaba Aiba Ama Oibake Mathakta Manipur da Phongba Tongan ba Pause Singda Columnist Amasu Oiduna Matam-matamgi oiba issue kya nainaduna miyamda mid nakong sengalamba miyoy amasune mahangna manung matam sadana laikhidaba asina mayangge imphal maikege khaktanatana lamdam asida achoba mangjaba amaso oiragani haina phongdoke mamang sahigi December ge tang 19 dage Kuntra Phawba All India State Government Employees Federation AISGEF na senduna Kolkata ge Shol Lekta Pangthokiba Annual National General Council ge mifamda sarugya kiba Manipur Government Service Federation Jiripam Branch MGSF ke advisor Singakham Dhirendra Singha advisor Sanasam Lalmanish Singh member Thongnausam Ipopishek Singh amati member Sukumar Chandabu Manipur Government Service Federation Ziribamna Harautayamna Okre Lunana All India State Government Employees Federation AIS GEF ke Executive Member da MGSF Jiribam Branch ke Advisor Oidiba Jingakamp Dhirendra Singhapo Hapirakpabu MGSF Jiribam Branch na Thagatba amadi Harawa Phongdoke Ngasigi chamna pangthokiba mifampa aduda Sharoza Singha President MGSF Jiribam Branch na mifamabu oiduna Kasturba Girls High School na pangthoke All India State Government Employees Federation AISGEF na sinduna Kolkata ge Sol Lekta pangthokiba Annual National General Council ge mifamda sarugya kiba advisor Dhirend Lalmani Ibobisaka amadi Sukumar Chandana Marik Chumba Pauda Pikhe India ke mafamba kayada all pension scheme sing chanaba haukre chanaba haudaba its sing da chanaba haunaba kana honanaba thorak laide haiba wafam kya suthamke Maram sadana yumlakta bom thamjinduna micham miyambo age akhang nangaliba asita wikano mara lairabasu miyam mangda phongna haibi haina Social Women's Development Organization ge President Thoksom Binasakina phongdorakle wafam asi haukiba tha asige tarika ahomda clinic macha ama hangduna leiriba thangmaiban kabol leikai da leiba Dr. Dhanabege yumda bon thamlamba aduke matangda Manipur Press Club da pangthokiba pangmishinga unaba amada phondokibani Khuyathong kabol leikai nongchup leikai ge miyoy sing yauna pangthokiba pangmising ko unaba aduda mahangna makatana hai Dhanabir clinic macha ama hangduna leijaba miyoy amani haiba miyoy asida agi akhang nanghanduna mayumda bomb thambagi thawongka asi ima event oibishing na yaning de mamangda superompa talaiba bahake clinic da bomb thamlamba laikre lamdam asige oidiba phibam asida so awaba taraba kayada mahaki oiba mateng kya tawduna lakhibane bomb thambagi thawongka ase makatana tawbikano mahangna mara lairaba so miyam mangda singna haibiyo haiba wafam phongdokhi lakthelaga tobi haibasi khoi tajare adona ngasi Manipur da leiba imai ngon Bishanpur district ai pau pirami ai hujing on Manipur gi
thabak yan tawri aduna utik ima si pau ja si pau ta bata lang na kari da magta samai to ko ha si ima mayam ga thengna ni uji kari ki da magta samai da thengang ka hai ba se ai mayam ga maham dai thamle gi adugu ma na thok le ba thawdu asi kari marang gi no hai ba si tak pi ro thengna se thok pi ro hai ba se mayam ga pham da thamjara ge ai bi wa ko Ningan abalaitana asumbagi damakta lekhigani haina Manipur nutigi phongba pause huyan lampauge editor maibam dhanabi maitena phongdorakle lamdam asige mameng lairaba Manipuri pause ama uriba huyan lampau pause da haukiba January tang mari da phongkiba pau amada yumpham oiraga pause asige editor maibam dhanabi maitai Imphal police na January ge tang manga ge ayukta phaduna lairakhiba adu ngasi nungthin velda thadorakhibani Loinana editor asibu belda hek thadorokpaga apunba mairapai bilo mayang Imphal ge thomising amade helping ka our people everywhere hope ge miyamna editor ge yumda laktuna taramna okibaga loinana editor maibam dhanar bibo pungning thawakhe loinana editor ga punna phaminaduna wari watai sanabada editor na asumbaga damakta ningana balaitana makata na thabak tawki gene haikhe Media gilamda thabak tawriba miyoi singbo phajana punsinduna agi akhang pibagi thabak tawbigano haina Universal Mothers Organization to umoge president Morangthem Surajani lebana haikre ngasi lamphanda leiba umoge office ta pangthoge ba pauge mi phampa amada wa phamba se phongdokladuna Surajani na hai paumi singna lawriba thodang ase yamna thagale ngasi phawbada awana thidana thawai khubakta haptuna Miyamgi minna kongko eleba printer madi electronic media da thabak tawriba singbu maning makha tamhandaba haibasi yamna laibak thibani pawaran ba ama phongloi haibagi namada paumi singbu phajan punsinbagi thabak yariba makai tawbigano asoiba aranba kaya yawrabasu sumthopagi matampa ama piraba matungda sectionna phongnaba haibiyu Lebaki tabak amadi miyangge tabak tawbada media ge thaudang ka hanbalai gupsi loinana kanagumba miyoi singna media person singda age akhang piba natraga pressure piba ase tawumse hanya suphongdokhe inana ngasi asigumlaba aikoi luraba tanja asida press media na pau I hapaktaba taragadi laik laisu haitraba khunggangi chamlaba praja miyamna Kamai tawna pau I phawna gadoribano aibasi maso ai thamjage aduga ngarang chu ai isa mangna ngasagi khoi lamjam jigi ayadi amadi Manipur rifle lawbada mapanda training tawhanbi ba Assam training tawba thabi ganu haibaso haijagre ngasi si makchu ai khoi chapchaba phire ama lawna bagi damakta amona phire te long ba matamda Press media jasina ju maning tamna pau hapiro haibachima thamjaraga press Manipur legan alamda masada leiriba maira paibi singda paliba FIR hando u amadi nauna khalaba IRB MR singbo Assamda training tawgani haiba asi Manipur da leiriba training center da oina training tawiyo haina thawai miral ge ko convener pi sanahan bina haikre ngase Manipur Press Club Imphal da pangthokiba paugi mifamba amada wafama ase phongdokladuna sanan bina hai lamnam asige miyamda minna kongko oheleba media stingi editor singbo phaningba matamda phajanba yaningde loinana Manipur da leiriba maira paibi sing lamnam asige imangangtade ima singda FIR pansalaba ase khudakta khongphamba handokadabade lamdam asige miyambo minna kong ohenduna Press ke ning tabbabo khongauna duna editor singbo phaba punba amadi FIR panduna mayada phibun nambage thabak lepiyo nauna training tawgadaba IRB personal singbo Assam state oina training tawgani hariba asi mama oibi singna yabangamloi kuki singi oina sapagadaba mafam singda tawgani haibadi yagani than nipan tha halaklaba kuki amadi maitegi lanta asida kuki singbo khulai oina season aduna maitei phuropa asibo muthanaba honadagliba asida Manipur leingangna kadigi loishan mangamde nakhoina pairiba phamba ado piba pham nate haibasi kaudaba phai hainasu sana himina phonokhe
पाइबी द एफआईआर चंद्र फागन है वफम सिगी खोंगबों ngasi ma haldopiu amari lamdam sigi maman yamlaba editor singu phaduna makoi gi pangan thangna pudi gi thabak si jo haldopiu matung tabada masi tawr abodi mama obi sing da tumina khangna leibadu leithoi loina na lamdam sigi maman yamlaba phiji gi mani kaya taktana chiba nariba si sigum basi thingdana amadi india government da sabsaba waro sin wa khai ma porang na bagi wari sanabati tawdana nahang na tumina phangkon na leiba hai base koi khang mangam bagi pangal loire maram aduna athuba matam da solution porang na ba amadi lamdam masi da tohaning da thongdo kaya ama nahang na केस पान पांद्रे मा मेरा पाइबी दी इदितरदा दे तुंगा बसिंदा तौगे हाना खलिबो वाकन दिन खुतक ले पिउ न तब तारगदि मामा ओइबि सिंना सिबगी खोंफाम जंक्शन लगलबदि नहांग नमक तब याय हाबो फोन से लगा मक दथम ज lamdam asigi maira paibi tarani thoida samrapol leibi yaroi hairubagi damakta FIR paliba asi lamdam asigi maira paibi singda panbani haina lawi hairiba FIR asi kudakta handokadabani karigumba handokta pataragade lamdam asigi maira paibi sing phabiro haina akan bakhongjang changsalagani haina all Manipur Women Social Reformation and Development Samaj Nupi Samaj na akan bawapam thamlaklei ngasi laphel da leiba nupi samaj ke loisang da pangthopa paugi mi phamha amada nupi samaj ke advisor KH Induna Hai Assam Rapros na tawriba amadi chathariba thong seng lamdam asegi mi pangkhudi mangna khangna rabangak tane masina banam po oiraga makoi ase leiba yaroi haina miyamna lauduna lakpane adubu wangu sagangda makoina lamdamba asige maira paibi singda utkhiba usat thawaidaba thong sengka aduna manam oiraga pendaba phongdolubagi damakta FIR panba asi yaningde FIR pange hairagana makoi tarani thoi khaktada panba yaroi lamdam asige maira paibi khudengda palu maram asina makoi gi mathakta paliba FIR ase khudakta hanokta pataragade lamdam asige maira paibi sing plap habiro haina akan bakhongjang sangsilakani phongdokhi adu moi hangro hai hai kana yam na usit thoi dana adi bara pa bi sing dibu yam handa na yeng bai mo to ko du thong ga digi moi khada nga khara hen nga ba gi wani adu da ta sin mo chho kom pok te ba mo na to ri ga acting adu na thong pa digi nga ngi ne ba adu na bu ji mo si da bara pa bi sing rai thoi gi ma thak ta pa li ba em ba do thu ba ma tam da du piu ba du ha du te ga di ko du ti ma ya ku na ma pha bi do ha ba ma su kong jang ma so da chang chen jara khani hai bo ko ba si ko tam jari Sagangi imatara nithoida FIR panba jiri maira paibi amadi amawoba jiri branch teng yaningde ngasi apunba jiri bam maira paibi AJMP office ta AJMP ge ima sing amadi All Manipur Women Voluntary Association da amawoba jiri branch ke member sing sinduna wakami panpang thokre Mipamadu da saruya khibi AJMP ge president S Susila Devina phongdo khibada Sagang Dalaiba ima maira paibi tarani thoki mathakta Manipur police na FIR panbabu ngasigi miphamna akan mamong da kanem tawi makoi tarani thoige mathakta paliba FIR kaktrabade Manipur government ke mathakta akan bakhongjang changchingani haina phongdoke ngasi poire apunba lemaron maira paibi Imphal East Palemki pangthokiba pawmisanga unaba amada handak sagangda maira paibi imasingna army ge maphamda sangsingkiba yau aduke matangda police na maira paibi tarani thoida FIR pambabu kanna yaningdaba phongdokre Palemgi president Bimolata Mongsam na haikibada Hausik Manipurda Toliba Puruba Anigi Oiba Landa Asida India government na Landa Asibo controlled Taunabani Haiduna Central Security Force Tazalakiba Mayamba Asina Landa Asibo control Tobagi Mahutta Leikaigi Community Hall da Angang Singna Mahima Singh Tampambi Iskunda Leichlaga Amadi Maitei Nupi Singda Karim Kai Thaina Yengba Asikumba Thongkya Taurakpa Aikhuina Nupi Oibi Singna Yaningde Lan Khamba Laglaka Misang Mikhai Naiba Asi Aikoi Aduki Matik Puning Songlingai Oi India Si Lobu Ikai Khumnaba Leibangni India gi state Oidiba Manipur Asida Kuki Amadi Maitei Purof Aniki Lanta Asida control Taunana Bagi Damakta Thabirakliba Center the Forcing Asina Lan Asibo control Tobagi Mahota Puropa Amada Haibadi Kuki Singe Oina Lan Mating Pangba Lapakasa Manade Loinana Haukiba Sagangda Maitei Nupi Amadi Security Force ka Mungnaba Loinana Maitei Nupi Singda Karyam Kathaida Yengba Atuda FIR Amata
Pandraga Sagangda Leba Santanta Force Po Tanba Matamda FIR Champam Thokpra India Asi Lo Leba Lebagni Hairaga Makoina Toriba Thong Asi Yaninde Maira Paibida Panleba FIR Asi Toba Matamda Lautoka Dabane Haina Magna Pondoke. Ida Puba, Sipai Sindi Matata Karigo Achalama FIR Sandraga Mien Karanjanba, Nokem Haganaba, Maite Nubisu Musitaba, Saganga Leba, Dukunaba, Security Force Dida, Maite Nupina Tanma Matamdadi, Karigesuma, FIR Champam Thokraba. India I live a Lebang, Los of a Lebang Harga, Moito, Hongsi Kainova. Adu I targeti Sumaina, Maite Nupibu, Hawusitaba, Maite Nupibu, Kariam Katana Boy targeti, Muhoi Tan, but the monks have land in Bahabase, Masi, Tomam Hokoni. Paugi mi pamatu da sarugya kibi Maira Paibi Livestream Memana Hai Maira Paibi Singa Chief Minister da unaruba matamda Maira Paibi Singna Chief Minister da thaba matamda Central Security Force Sing Lautonaba Hainaki Adabo Chief Minister na Iranga Kanbagini Kuiroi Karagini Hairaki Adabo Maira Paibi Singnadi Athoba Matamda Central Security Force Loktopiu Makoi Lebana Aikoida Kanabalete Haiba Wapam Kaya Amasu Pondoki Singya Manjada Sali, Adina Piang Tabak Super Sali, Moina, Mana Singong Singa, the Leshan Grabanina, a quite San Loko, the Saka Bogota Sing, a quite key, a pump the Lava Key. Madame de Moga Cookie Gayana Banina, Cookie Moga Leminanta, a quite Singong Singa, the San Loko, the Saka and the Captoro Hangala. I don't know when the Taza Batambre. I don't know Marama Kanda, Hoyam, a Tomatam the Loktopi Grow, have a weapon appointment board, Sakamaka, the Tanzania. Hal Ministry Nangasi Pondo Kibada COVID ke Anova ke Satrika Yankagi report leke Pung Kunmarige Manunda Mio Mangaseke. Kerala Amasong Maharashtra da Mio Ani Amadi Samu Amsong Kashmir da Mio Amaseke. December ge tang mga pawda de kes masing hantake haide. Masigi matung da de COVID kes ke masing hangalakli. December ge tang kuntrama to lisingane kulumdoi da kes masing chanipangani phuma to yoke. Active kes tage phakibagi changna chada marpudrani to oide. JN21 variant asi anoba casing da masenga yang khalakpa natraga sibagi changda su hengalakpa su oidri India da COVID-19 ge web homlak laikre lisangani kumatoi ge April amasung June ge manung da COVID-19 ge case nungti ge masang hengalakpa laike lisangani kun ge angan basarukta phawbage Oibada Mioi Crore Mari Dasming Manga Hena Kobina Nahanke Aduka Mioi Lak Manga Dasmig Home Hena Shiki Hairi. Prime Minister Narendra Modi na Laksadev da Lagliba Asi Maldives da target Uduna Lagliba ne Haina Maldives ke Minister Amana Pongdo Kiba Wapamadu Social Media da India bo Maral Sibane Haina Pongdo Nadakle Hairi. Beach Tourism da India Amasong Maldives competition tongna bagom oirakle hane sopong dong narakle Maldives ke hanake president Mohammad Nasheed Nadi India bo Maldives ke security amasung prosperity ge oina maru eba marup amani haike Maldives da India ke high commissioner oiriba Manu Mahawana Maldives government na India ke mayukta phongdo ke ba wapam bolum na lauke Maldives deputy minister of youth empowerment Mariant Shiuna Handa ke India bo criticized Tauduna Wapang Kya Pondo Kibani. House Karoi Badamaru Pao Amone Pizari Bharat Choro Nyai Yatra Kongsata Sisna Kadaba sticker Ngase Launch Tau Kray Mr. Manipur overall champion Tarakraba Kaksing district body builders Sangutaramna Okray Imatara ni theda panba FIR khudakta handok kadabane haina lokyana phongdona ragle loinana lebak sidang ngasi anoba COVID-19 case satreka yang khaithena khre Image PAODAM ngasi gidi matang ngasi da loijere mieng tabiri basangbo amuka hana krumsare